ꯌꯥꯏꯐꯔꯕ ꯀꯣꯔꯧ ꯅꯨꯃꯤꯠ ꯍꯟꯗꯛ ꯂꯥꯛꯏꯕ ꯗꯤꯁꯦꯝꯕꯔꯒꯤ ꯅ꯭ꯌꯨ ꯃꯨꯟ ꯑꯩꯈꯣꯏꯒꯤ ꯄꯣꯏꯅꯨꯒꯤ ꯊꯥꯁꯤꯁꯦ ꯗꯤꯁꯦꯝꯕꯔꯒꯤ ꯗꯦꯠ 30 ꯃꯟꯗꯦ ꯇꯥꯏꯀꯣ ꯑꯗꯨꯗ ꯃꯟꯗꯦ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯀꯔꯤ ꯇꯧꯕ ꯌꯥꯒꯦꯁꯦ ꯅ꯭ꯌꯨ ꯃꯨꯟꯁꯦ ꯑꯩꯈꯣꯏꯒꯤ ꯊꯥꯁꯤꯁꯦ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯑꯗꯨꯝ ꯑꯣꯏꯔꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛꯇ ꯈꯣꯏꯔꯝꯕ ꯌꯥꯔꯦ ꯊꯕꯛ ꯆꯤꯟꯕ ꯀꯥꯡꯕꯨꯅ ꯑꯗꯨꯝ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯝ ꯈꯣꯏꯔꯝꯕ ꯌꯥꯔꯦ ꯑꯗꯨꯒ ꯅꯨꯃꯤꯠꯁꯤꯃ ꯑꯗꯨꯝ ꯊꯥꯒꯤ ꯊꯥꯁꯤꯒꯤ ꯀꯩꯅꯣꯁꯦ ꯃꯇꯝꯁꯦ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯄꯨꯂꯞ ꯈꯣꯏꯔꯝꯕ ꯌꯥꯔꯦꯕꯀꯣ ꯊꯥꯁꯤ ꯍꯥꯏꯕꯗꯤ ꯊꯥꯁꯦ ꯃꯝꯗꯣꯏꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯅ ꯉꯥꯜꯂꯅꯤ ꯅꯨꯃꯤꯠꯅ ꯉꯥꯜꯂꯒ ꯊꯥꯁꯤꯗ ꯌꯩꯔꯒ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯁꯤꯗ ꯑꯃꯨꯛꯀ ꯑꯩꯈꯣꯏꯒꯤ ꯃꯉꯥꯜꯁꯦ ꯄꯤꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯊꯥꯁꯤꯅ ꯅꯨꯃꯤꯠꯁꯤꯅ ꯉꯥꯜꯂꯅꯤ ꯊꯥꯗ ꯌꯩꯔꯅꯤ ꯊꯥꯁꯤꯅ ꯃꯥꯂꯦꯝꯅ ꯈꯜꯂꯁꯦꯕ ꯃꯉꯥꯜ ꯄꯤꯗꯣꯏꯅꯦꯕ ꯑꯗꯣ ꯁꯤꯒꯤ ꯅꯨꯃꯤꯠ ꯁꯤꯁꯤꯅ ꯐꯨꯜ ꯃꯨꯟꯅꯦꯕꯀꯣ ꯁꯤꯁꯤꯅ ꯑꯣꯔꯤꯖꯤꯅꯦꯜ ꯊꯥꯒꯤ ꯈꯣꯡꯆꯠꯁꯤꯕꯨꯕ ꯑꯗꯨꯒ ꯍꯟꯗꯛꯀꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯃꯤꯠꯀꯤ ꯃꯉꯥꯜꯁꯦ ꯊꯥꯗ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯊꯥꯁꯦ ꯃꯝꯃꯒ ꯂꯩꯗꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯏꯅꯔꯖꯤꯁꯤ ꯌꯥꯝꯅ ꯀꯟꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠꯁꯤꯗ ꯀꯩꯀꯩ ꯇꯧꯕ ꯌꯥꯒꯦ ꯀꯔꯤ ꯀꯔꯤ ꯇꯧꯍꯧꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯅꯨꯃꯤꯠ ꯆꯨꯞꯄꯁꯤꯃ ꯑꯗꯨꯝ ꯇꯧꯕ ꯌꯥꯔꯦꯀꯣ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯏꯔꯨꯖ ꯃꯥꯏꯊ ꯇꯧꯔꯒ ꯌꯨꯝ ꯀꯩ ꯅꯥꯟꯅ ꯁꯦꯡꯗꯣꯛꯄꯤꯔꯒꯀꯣ ꯅꯣꯡꯃ ꯋꯥꯠꯂꯤꯉꯩ ꯁꯟꯗꯦꯗꯒꯤ ꯑꯗꯨꯝ ꯁꯦꯡꯗꯣꯛꯄ ꯍꯧꯕ ꯌꯥꯔꯦ ꯅꯥꯟꯅ ꯁꯦꯡꯗꯣꯛꯑꯀꯥꯟꯗ ꯑꯗꯨꯝ ꯐꯖꯅ ꯑꯌꯨꯛꯀꯤ ꯑꯃ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯕ ꯅꯨꯡꯗꯥꯡꯒꯤ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯕ ꯂꯣꯏ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯕꯤꯕꯗꯤ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕ ꯌꯥꯝ ꯇꯧꯕꯗ ꯀꯥꯟꯅꯒꯗꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯗꯀꯣ ꯂꯥꯏꯅꯤꯡꯊꯧꯗ ꯑꯗꯨꯒ ꯖꯇ꯭ꯔꯥ ꯍꯥꯏꯔꯦꯀꯣ ꯑꯆꯤꯞꯄ ꯍꯥꯏꯀꯣ ꯏꯕꯨꯙꯧ ꯑꯆꯤꯞꯄ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯨꯝꯕꯤꯔꯦꯜꯁꯦ ꯑꯩꯈꯣꯏꯒꯤ ꯑꯆꯤꯞꯄꯗꯀꯣ ꯑꯗꯣ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯒ ꯑꯆꯤꯞꯄꯒꯗ ꯑꯩꯈꯣꯏꯒꯤ ꯏꯁꯝ ꯁꯝꯅ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯀꯠꯄ ꯌꯥꯔꯦ ꯃꯟꯗꯦꯁꯨ ꯑꯣꯏꯕꯅꯤꯅ ꯑꯉꯧꯕ ꯀꯠꯄ ꯌꯥꯏꯀꯣ ꯑꯉꯧꯕ ꯀꯠꯄꯁꯦ ꯌꯥꯝ ꯐꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯆꯦꯡ ꯀꯠꯄ ꯌꯥꯔꯦ ꯆꯦꯡꯁꯦ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯤꯡꯊꯧꯗꯁꯨ ꯀꯠꯄꯤꯔꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯖꯇ꯭ꯔꯥꯗꯁꯨ ꯀꯠꯄꯤꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯗꯨꯒ ꯑꯉꯧꯕ ꯂꯩ ꯌꯥꯎꯍꯜꯂꯒꯀꯣ ꯑꯗꯣ ꯑꯗꯨꯝ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯀꯠꯄꯤꯕ ꯌꯥꯔꯦ ꯑꯗꯨꯒ ꯂꯥ ꯊꯝꯕꯒꯤ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥ ꯊꯝꯕ ꯑꯗꯨꯗꯒꯤꯗꯤ ꯗꯨꯛ ꯊꯥꯎꯃꯩ ꯊꯝꯕꯒꯤ ꯃꯑꯣꯡꯁꯦ ꯍꯥꯏꯐꯦꯠ ꯍꯥꯏꯖꯔꯝꯒꯦꯕꯀꯣ ꯃꯌꯥꯝꯁꯨ ꯈꯪꯕꯤꯌꯣꯕꯀꯣ ꯂꯥꯏꯁꯦ ꯂꯩꯔꯅꯤꯕꯀꯣ ꯂꯥꯏꯁꯤꯒꯤ ꯃꯃꯥꯡꯗ ꯍꯥꯟꯅ ꯑꯇꯦꯡꯄꯣꯠ ꯊꯝꯕꯤꯔꯒ ꯑꯇꯦꯡꯄꯣꯠꯀꯤ ꯃꯅꯤꯡꯗ ꯗꯨꯛ ꯊꯥꯎꯃꯩꯗꯣ ꯊꯝꯕꯤꯌꯣꯕ ꯑꯣꯏꯅ ꯀꯥꯡꯕꯨ ꯈꯔꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯦ ꯂꯩꯔꯅꯤ ꯑꯗꯨꯒ ꯃꯃꯥꯡꯗ ꯗꯨꯛ ꯊꯥꯎꯃꯩꯁꯤꯅ ꯁꯥꯏꯅ ꯃꯃꯥꯡꯗ ꯂꯥꯏꯒꯤ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯊꯝꯕ ꯌꯥꯎꯏꯀꯣ ꯗꯨꯛ ꯊꯥꯎꯃꯩꯁꯦ ꯁꯨꯃꯥꯏꯅ ꯊꯝꯕ ꯌꯥꯎꯏꯀꯣ ꯑꯗꯨꯝ ꯑꯗꯣ ꯀꯩꯅꯣꯗꯨꯒꯤ ꯑꯇꯦꯡꯄꯣꯠꯇꯨꯒꯤ ꯃꯅꯤꯡꯋꯥꯏꯗ ꯊꯝꯕꯅ ꯍꯦꯟꯅ ꯐꯩꯀꯣ ꯃꯅꯤꯡꯋꯥꯏꯗ ꯑꯣꯏꯅ ꯊꯝꯕꯤꯌꯣꯕꯀꯣ ꯑꯩꯈꯣꯏꯒꯤ ꯗꯨꯛ ꯊꯥꯎꯃꯩ ꯀꯠꯄ ꯃꯇꯝꯗ ꯗꯨꯛ ꯊꯥꯎꯃꯩꯗꯣ ꯂꯥꯏꯒꯤ ꯗꯥꯏꯔꯦꯛ ꯃꯃꯥꯡ ꯊꯝꯕ ꯅꯠꯇꯕꯀꯣ ꯑꯇꯦꯡꯄꯣꯠ ꯈꯔꯤꯗꯨꯒꯤ ꯃꯅꯤꯡ ꯊꯝꯕꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯒ ꯂꯥ ꯑꯣꯟꯐꯝꯁꯤꯁꯨ ꯍꯥꯏꯔꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯁꯤꯁꯦ ꯂꯥꯅꯦ ꯍꯥꯏꯔꯁꯤꯅꯦ ꯂꯥꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯂꯥꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯃꯈꯣꯛ ꯍꯥꯏꯗꯤ ꯂꯥ ꯄꯥꯟꯐꯝꯁꯦ ꯂꯥꯁꯦ ꯁꯣꯝ ꯅꯥꯀꯟꯗ ꯄꯥꯜꯂꯒ ꯁꯨꯃꯥꯏꯅ ꯂꯥꯁꯦ ꯄꯥꯜꯂꯅꯤꯀꯣ ꯂꯥꯒꯤ ꯃꯈꯣꯛꯁꯤꯅ ꯂꯥꯏꯂꯣꯝꯗ ꯑꯣꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯃꯇꯣꯟꯁꯤꯅ ꯑꯩꯈꯣꯏꯂꯣꯝꯗ ꯑꯣꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯈꯪꯉꯅꯤꯀꯣ ꯂꯥꯒꯤ ꯃꯇꯣꯟꯁꯤꯅ ꯑꯩꯈꯣꯏꯂꯣꯝꯗ ꯑꯣꯜꯂꯅꯤ ꯂꯥꯒꯤ ꯃꯈꯣꯛꯁꯤꯅ ꯄꯥꯟꯐꯝꯅꯤꯅꯀꯣ ꯁꯤ ꯂꯥꯏ ꯃꯃꯥꯡꯗ ꯂꯥꯏꯗ ꯑꯣꯜꯂꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯑꯊꯦꯟꯄꯣꯠ ꯀꯩ ꯍꯥꯞꯄꯒ ꯑꯗꯨꯝ ꯊꯝꯕ ꯌꯥꯔꯦ ꯑꯗꯨꯒ ꯗꯨꯛꯀ ꯊꯥꯎꯃꯩꯒꯁꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯠꯂꯤꯕ ꯑꯊꯦꯟꯄꯣꯠꯇꯨꯒꯤ ꯃꯅꯤꯡꯗ ꯊꯝꯕꯤꯌꯣꯕꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯇꯧꯒꯗꯕ ꯆꯠꯅꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣꯏ ꯈꯪꯗꯕꯅꯤꯅ ꯑꯗꯨꯝ ꯗꯨꯛ ꯊꯥꯎꯃꯩꯁꯦ ꯃꯃꯥꯡꯗ ꯀꯠꯁꯜꯂꯦꯕꯀꯣ ꯑꯗꯨ ꯇꯧꯕꯤꯗꯕꯀꯣ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯦꯡ ꯀꯠꯄꯤꯕ ꯌꯥꯔꯦ ꯑꯗꯨꯒ ꯑꯇꯩ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯗꯗꯤ ꯃꯩ ꯆꯪꯕ ꯌꯥꯗꯕꯅꯤꯅ ꯏꯁꯥꯅ ꯉꯝꯖꯕ ꯑꯗꯨꯝ ꯑꯊꯦꯟꯄꯣꯠ ꯀꯩꯅꯣ ꯈꯔ ꯑꯗꯨꯝ ꯀꯠꯄ ꯌꯥꯔꯦ ꯑꯗꯨꯒ ꯆꯦꯡ ꯀꯠꯄꯤꯕ ꯌꯥꯔꯦ ꯂꯩ ꯑꯉꯧꯕ ꯀꯠꯄꯤꯕ ꯌꯥꯔꯦ ꯑꯗꯨꯒ ꯑꯆꯤꯞꯄꯗꯁꯨ ꯖꯇ꯭ꯔꯥꯗꯁꯨ ꯆꯦꯡ ꯍꯩ ꯂꯩ ꯑꯗꯨꯃꯥꯏꯅ ꯀꯠꯄꯤꯕ ꯌꯥꯔꯦꯀꯣ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯀꯠꯆꯔꯒ ꯑꯐꯕ ꯅꯤꯍꯧꯕ ꯌꯥꯝꯅ ꯐꯩꯀꯣ ꯑꯐꯕ ꯃꯌꯥꯝ ꯅꯤꯍꯧꯕ ꯌꯥꯝꯅ ꯐꯩ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯧꯖꯕ ꯌꯥꯕꯀꯣ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨ ꯃꯨꯟ ꯍꯥꯏ ꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯊꯥ ꯁꯤꯔꯀꯥꯟꯗ ꯑꯃ ꯍꯤꯡꯗꯣꯏꯅꯦꯕꯀோ ꯍꯥꯏꯗꯤ ꯑꯃ ꯂꯣꯏꯔꯒ ꯑꯃ ꯍꯧꯗꯣꯏꯅꯦꯕꯀோ ꯑꯗꯨꯅ ꯅ꯭ꯌꯨ ꯕꯤꯒꯤꯅꯤꯡ ꯍꯥꯏꯇꯥꯔꯦꯅꯦꯀோ ꯍꯥꯏꯗꯤ ꯑꯃ ꯁꯤꯔꯒ ꯑꯃ ꯃꯌꯣꯟ ꯆꯣꯡꯕ ꯑꯃ ꯁꯤꯕ ꯑꯃ ꯍꯧꯕ ꯑꯗꯨꯃꯥꯏꯅꯅꯤꯀꯣ ꯑꯗꯣ ꯍꯟꯗꯛ 2024ꯒꯤꯁꯨ ꯂꯥꯁꯠ ꯊꯥꯁꯤꯅꯦꯕꯀꯣ ꯈ꯭ꯋꯥꯏ ꯑꯔꯣꯏꯕꯅꯦꯕꯀꯣ ꯁꯤ ꯀꯥꯟꯁꯤꯗ ꯑꯩꯒꯤ ꯏꯔꯨꯖꯕ ꯈꯣꯠꯄꯗꯁꯨ ꯑꯩꯈꯣꯏꯒꯤ ꯐꯖꯅꯅꯦ ꯑꯩꯈꯣꯏꯒꯤ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯄꯒ ꯑꯗꯨꯝ ꯐꯖꯅ ꯁꯦꯡꯗꯣꯛꯑꯒ ꯏꯔꯨꯖꯈꯤꯕ ꯌꯥꯏ ꯑꯗꯨꯒ ꯌꯨꯝ ꯀꯩ ꯁꯦꯡꯗꯣꯛꯄ ꯀꯥꯟꯗꯁꯨ ꯊꯨꯝ खितꯪ ꯍꯥꯞꯄꯒ ꯂꯣꯏ ꯁꯦꯡꯗꯣꯛꯈꯤꯕ ꯌꯥꯏ ꯐꯖꯅ ꯁꯦꯡꯗꯣꯛꯄꯤꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯌꯨꯝ ꯀꯩꯒꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯤ ꯗꯨꯛ ꯊꯥꯎꯃꯩꯒ ꯊꯥꯔꯒꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯂꯥꯏꯅꯤꯡꯊꯧꯒ ꯖꯇ꯭ꯔꯥꯒ ꯑꯆꯤꯞꯄꯗꯁꯨ ꯆꯦꯡ ꯀꯥꯕꯤꯔꯣ ꯑꯄꯣꯛꯄꯤ ꯑꯩꯈꯣꯏꯒꯤ ꯏꯪꯈꯣꯜꯒꯤ ꯀꯣꯟꯕ ꯂꯥꯏꯁꯪꯗꯁꯨ ꯀꯥꯕ ꯂꯣꯏ ꯌꯥꯏꯀꯣ ꯏꯃꯣꯏꯅꯨ ꯀꯩꯀꯩ ꯂꯣꯏ ꯌꯥꯏꯀꯣ ꯂꯣꯏꯅꯃꯛ ꯇꯧꯕꯤꯕ ꯌꯥꯏꯀꯣ ꯑꯗꯨ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯌꯥꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯧꯖꯕ ꯌꯥꯕ ꯑꯃꯅꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯅ ꯇꯦꯖꯄꯇꯥ ꯃꯅꯥ ꯇꯦꯖꯄꯇꯥ ꯃꯅꯥ ꯂꯧꯕꯤꯔꯣ ꯇꯦꯖꯄꯇꯥ ꯃꯅꯥ ꯅꯠꯇ꯭ꯔꯒꯅ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯅꯠꯇ꯭ꯔꯒ ꯇꯦꯖꯄꯇꯥ ꯃꯅꯥ ꯐꯪꯗꯕ ꯑꯣꯏꯔꯒꯗꯤꯀꯣ ꯇꯦꯖꯄꯇꯥꯅꯤ ꯈꯟꯕꯤꯔꯣꯕꯀꯣ ꯇꯦꯖꯄꯇꯥ ꯃꯅꯥ ꯅꯠꯇ꯭ꯔꯒꯅ ꯁꯨꯃꯥꯏꯅ ꯆꯦ ꯑꯃꯅꯤ ꯈꯟꯕꯤꯔꯣꯕ ꯆꯦ ꯑꯐꯕꯀꯣ ꯑꯩꯅ ꯄꯥꯝꯖꯕ ꯋꯤꯁ ꯑꯃꯗꯣ ꯐꯪꯕ ꯌꯥꯕ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯋꯤꯁ ꯑꯣꯏꯅ ꯅꯤꯕꯤꯌꯨꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯣꯏꯗꯕ ꯅꯠꯇꯕꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯉꯥꯏꯔꯒ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯊꯣꯛꯀꯅꯤꯗꯤ ꯈꯟꯕ ꯄꯜꯂꯒ ꯂꯩꯕ ꯂꯩꯗꯥꯏꯅꯦ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯐꯪꯅꯤꯗꯤ ꯉꯥꯏꯔꯒ ꯂꯩꯔꯒ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯗꯕꯗꯣ
ꯑꯗꯨꯃꯥꯏꯅ ꯀꯣ ꯋꯤꯁꯇꯣ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩ ꯊꯕꯛ ꯐꯪꯉꯦ ꯀꯥꯏꯅꯀꯣ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯦꯟ ꯇꯦꯟꯁ ꯑꯣꯏꯅ ꯏꯕꯤꯕꯗ ꯑꯩ ꯊꯕꯛ ꯐꯪꯉꯦ ꯀꯥꯏꯅꯀꯣ ꯑꯗꯨꯒ ꯃꯤꯅ ꯄꯩꯁꯥ ꯁꯤꯡꯒꯗꯕ ꯂꯩꯈ꯭ꯔꯁꯦꯕꯀꯣ ꯑꯩ ꯄꯩꯁꯥ ꯐꯪꯉꯦ ꯀꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅꯅꯦ ꯋꯤꯁ ꯑꯃ ꯏꯕꯤꯔꯒ ꯁꯤꯒꯤ ꯋꯤꯁꯁꯦ ꯑꯗꯨꯝ ꯑꯩꯒꯤ ꯐꯣꯟꯒꯤ ꯁꯨꯃꯥꯏꯅ ꯐꯣꯟꯒꯤ ꯑꯗꯨꯝ ꯕꯦꯛ ꯀꯕꯔꯗ ꯑꯗꯨꯝ ꯍꯥꯞꯈꯤꯕ ꯕꯦꯛ ꯀꯕꯔꯗ ꯑꯗꯨꯝ ꯍꯥꯞꯈꯤꯕ ꯍꯥꯏꯇꯥꯔꯦ ꯕꯦꯛ ꯀꯕꯔꯗ ꯍꯥꯞꯈꯤꯕ ꯍꯥꯏꯇꯥꯔꯦꯅꯦ ꯇꯦꯖꯄꯇꯥ ꯃꯅꯥ ꯑꯣꯏꯔꯁꯨ ꯌꯥꯏ ꯇꯦꯖꯄꯇꯥ ꯃꯅꯥ ꯐꯪꯗ꯭ꯔꯒꯅ ꯁꯨꯃꯥꯏꯅ ꯆꯦꯡꯅ ꯁꯨꯝ ꯆꯝꯅ ꯏꯕꯤꯕꯀꯣ ꯒ꯭ꯔꯤꯟ ꯀꯂꯔꯒꯤ ꯄꯦꯟꯅ ꯒ꯭ꯔꯤꯟꯒꯤ ꯄꯦꯟꯅ ꯏꯌꯨꯀꯣ ꯁꯨꯃꯥꯏꯅ ꯋꯤꯁ ꯑꯃ ꯏꯕꯤꯔꯒ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯃꯤꯠꯁꯤꯗꯅꯦꯀꯣ ꯊꯃꯣꯏ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯇꯤꯟ ꯅꯤꯡꯅ ꯂꯩꯖꯕ ꯌꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯇ ꯂꯥꯏꯔ ꯇꯣꯜꯂ ꯇꯥꯔ ꯑꯣꯖꯥ ꯒꯨꯔꯨ ꯀꯣ ꯑꯗꯨꯗꯒꯤꯗꯤ ꯀꯠꯊꯣꯛꯄꯀꯣ ꯗꯥꯟ ꯇꯧꯊꯣꯛꯄ ꯄꯤꯊꯣꯛꯄ ꯌꯥꯝꯅ ꯌꯥꯔꯦꯀꯣ ꯁꯥ ꯉꯥ ꯖꯤꯕ ꯂꯣꯏꯅꯃꯛ ꯅꯨꯃꯤꯠꯁꯦ ꯑꯐꯕ ꯂꯣꯏꯅꯃꯛ ꯍꯥꯏꯗꯤ ꯏꯁꯥꯒꯤ ꯁꯦꯜꯐꯤꯁ ꯊꯣꯠ ꯈꯟꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯣꯏꯖ ꯑꯣꯏꯊꯛ ꯈꯟꯗꯕꯤꯗ ꯑꯣꯏꯅ ꯀꯠꯊꯣꯛꯄꯒ ꯃꯌꯥꯝꯒꯤ ꯑꯣꯏꯅ ꯊꯕꯛ ꯇꯧꯕꯤꯕꯀꯣ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯅꯕꯀꯣ ꯐꯠꯇꯕꯁꯦ ꯂꯣꯏꯅꯃꯛ ꯀꯣꯛꯈ꯭ꯔꯦ ꯍꯥꯏꯔꯒ ꯑꯐꯕ ꯑꯃ ꯄꯤꯌꯣꯗꯣ ꯅ꯭ꯌꯨ ꯃꯨꯟ ꯑꯅꯧꯕ ꯍꯥꯏꯗꯅꯀꯣ ꯑꯅꯧꯕ ꯊꯥ ꯍꯥꯏꯕꯅꯀꯣ ꯑꯅꯧꯕ ꯊꯥꯅ ꯂꯥꯛꯄ ꯀꯥꯟꯗ ꯑꯅꯧꯕ ꯆꯍꯤꯁꯨ ꯑꯣꯏꯔꯅꯤꯀꯣ 30 ꯗꯤꯁꯦꯝꯕꯔ 30 31 ꯕꯥꯏ ꯕꯥꯏ ꯅ꯭ꯌꯨ ꯌꯔ ꯃꯇꯝꯁꯨ ꯑꯣꯏꯔꯦꯀꯣ ꯑꯗꯨꯅ ꯑꯅꯧꯕ 2025ꯁꯦ ꯑꯩ ꯋꯤꯁꯁꯦ ꯑꯩꯒꯤ 2025ꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯀꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯏꯈꯤꯕꯀꯣ ꯑꯗꯨꯅ ꯑꯅꯧꯕ ꯊꯥ ꯅ꯭ꯌꯨ ꯃꯨꯟ ꯍꯥꯏꯗꯅꯀꯣ ꯑꯅꯧꯕ ꯊꯥ ꯍꯥꯏꯕꯅꯀꯣ ꯊꯥꯁꯤ ꯊꯥꯅ ꯁꯤꯗꯔꯒ ꯑꯅꯧꯕ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯃꯥꯏꯅ ꯐꯖꯅ ꯋꯤꯁ ꯅꯤꯕꯤꯍꯧꯔꯣꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯃꯌꯥꯝꯅ ꯍꯥꯏꯅꯕ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯑꯍꯤꯡꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯅꯕꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯅꯕꯗ ꯌꯥꯎꯕ ꯀꯥꯟꯗ ꯃꯥꯗꯣ ꯅꯨꯡ ꯑꯃ ꯈꯨꯜꯂꯤ ꯑꯗꯨ ꯂꯥꯠꯄꯗꯒꯤ ꯗꯥꯎ ꯌꯥꯔꯤ ꯅꯨꯡ ꯌꯥꯏꯑꯣꯏꯕ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯦ ꯌꯥꯝꯅ ꯋꯥꯅ ꯍꯧꯔꯝꯕꯅꯤ ꯏꯪꯈꯣꯜ ꯀꯣꯏꯕ ꯀꯥꯟꯗ ꯅꯨꯡ ꯑꯃ ꯊꯦꯡꯅꯩ ꯀꯥꯏꯅꯀꯣ ꯅꯨꯡ ꯌꯥꯏꯑꯣꯏꯕ ꯀꯥꯏꯅ ꯁꯨꯝ ꯋꯥꯔꯤꯅꯕꯗ ꯌꯥꯎꯕ ꯁꯦꯜ ꯑꯍꯤꯡꯕꯁꯦ ꯅꯨꯡ ꯌꯥꯏꯑꯣꯏꯕꯁꯦ ꯁꯦꯜ ꯑꯍꯤꯡꯕꯁꯦ ꯁꯤꯅꯤꯀꯣ ꯑꯗꯣ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯂꯥꯟꯅ ꯆꯠꯈꯤꯕ ꯌꯥꯏꯀꯣ ꯃꯄꯥꯟ ꯂꯝꯒꯤ ꯄꯥꯏꯔꯥꯏꯠꯇꯣ ꯁꯦꯜ ꯑꯍꯤꯡꯕꯅꯦ ꯀꯥꯏꯅ ꯇꯧꯔꯒ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯆꯠꯈꯤꯅꯤꯀꯣ ꯄꯥꯏꯔꯥꯏꯠꯅ ꯄꯥꯏꯔꯥꯏꯠꯅꯤ ꯁꯦꯜ ꯑꯍꯤꯡꯕꯅꯤ ꯃꯥꯟꯅꯗꯦꯀꯣ ꯌꯥꯝꯅ ꯃꯇꯤꯛ ꯃꯌꯥꯏ ꯀꯟꯕꯅꯤꯀꯣ ꯑꯗꯣ ꯏꯁꯥꯒꯤ ꯑꯗꯨꯝ ꯇꯦꯕꯜꯗ ꯏꯁꯥꯒꯤ ꯑꯗꯨꯝ ꯂꯥꯏꯒꯤꯗ ꯑꯗꯨꯝ ꯊꯝꯖꯔꯒꯀꯣ ꯐꯖꯅ ꯇꯧꯖꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯃꯤꯟꯅꯔꯁꯦ ꯏꯁꯥꯒꯤ ꯂꯥꯏꯐꯇ ꯑꯌꯦꯠ ꯑꯄꯟ ꯂꯩꯕꯗ ꯁꯅꯃꯟ ꯄꯥꯡꯗꯕꯀꯣ ꯃꯤꯒꯤ ꯃꯤꯅꯨ ꯆꯪꯕ ꯃꯄꯣꯛꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯤ ꯂꯩ ꯀꯃꯥꯏꯅ ꯇꯧꯔꯗꯤ ꯐꯅꯤ ꯀꯥꯏꯅꯀꯣ ꯌꯦꯡꯊꯣꯛꯅꯤꯡꯕ ꯂꯩꯇꯥꯔꯒꯁꯨ ꯄꯤꯖꯔꯤꯕ ꯋꯥꯆꯦꯞ ꯅꯝꯕꯔ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯣꯀꯣ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯔꯛꯀꯅꯤ ꯀꯔꯤ ꯑꯌꯦꯠ ꯑꯄꯟ ꯗꯁꯥ ꯂꯪꯕꯟ ꯂꯩꯕ ꯃꯌꯥꯝꯗꯣ ꯀꯃꯥꯏ ꯇꯧꯕ ꯈꯣꯠꯄ ꯀꯥꯏꯅꯀꯣ ꯇꯥꯟꯅꯅꯤꯡꯕ ꯂꯩꯇꯥꯔꯒꯗꯤ ꯃꯦꯁꯦꯖ ꯊꯥꯕꯤꯔꯣ ꯄꯥꯎ ꯐꯥꯎꯕꯤꯔꯣꯀꯣ ꯌꯥꯏꯐꯔꯦ